ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯟ ꯑꯃꯗ Kesho ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. Keshoꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯄꯣꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯤꯡꯅ ꯑꯆꯧ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯤꯡꯅ ꯑꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ. Keshoꯒꯤ ꯂꯣꯏꯅꯕꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ. Kesho ꯁꯦꯟ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯥꯄꯟ ꯀꯥꯔꯝꯃꯤ. ꯂꯥꯏꯔꯕꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯃꯄꯥꯒ ꯃꯥꯟꯅꯔꯝꯗꯦ. ꯑꯆꯧꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯝꯃꯤ. ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯔꯝꯗꯦ. ꯑꯗꯨꯕꯨ ꯑꯇꯣꯟꯗꯤ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ. ꯑꯆꯧꯗꯨ ꯃꯈꯣꯏ ꯈꯨꯟꯗꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯁꯅꯥꯔꯩ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯑꯇꯣꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯔꯝꯃꯤ. ꯃꯤꯡꯅ ꯊꯣꯏꯕꯤꯆꯥ ꯀꯧꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯑꯆꯧꯅ ꯁꯅꯥꯔꯩꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ Keshoꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. Kesho ꯁꯥꯎꯅ, "ꯑꯆꯧꯕ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯅꯨꯄꯤ ꯑꯁꯦ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯆꯣ." "ꯕꯥꯕꯥ, ꯅꯨꯃꯤꯠ ꯇꯥꯔꯕ ꯀꯥꯟꯁꯤꯗ ꯃꯥꯕꯨ ꯑꯩꯅ ꯃꯌꯨꯝꯗ ꯃꯇꯧ ꯀꯔꯝꯅ ꯊꯤꯜꯂꯨꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤ ꯑꯁꯦ ꯃꯌꯨꯝꯗ ꯊꯤꯟꯕ ꯉꯝꯂꯔꯣꯏ." "ꯑꯩ ꯉꯝꯃꯣꯏ ꯕꯥꯕꯥ." "ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯄꯥꯏꯆꯥꯒꯤ ꯃꯔꯤ ꯄꯨꯝꯕ ꯇꯠꯅꯔꯕꯅꯤ. ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯣꯏꯅꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." "ꯕꯥꯕꯥꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯅꯆꯥ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯅ ꯁꯅꯥꯔꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯑꯆꯧꯒ ꯁꯅꯥꯔꯩꯒꯗꯨ ꯎꯃꯪ ꯃꯌꯥꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯆꯧꯒ ꯁꯅꯥꯔꯩꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯁꯣꯝꯗ ꯑꯇꯣꯟꯁꯨ ꯊꯣꯏꯕꯤꯆꯥꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ. Keshoꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯇꯣꯟꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯝꯃꯤ. ꯊꯣꯏꯕꯤꯆꯥꯗꯨ ꯆꯥꯅꯤꯡꯕꯇ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯁꯣꯝꯗꯅ ꯑꯆꯧꯒ ꯁꯅꯥꯔꯩꯒꯗꯨ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ. ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯁꯅꯥꯔꯩꯅ, "ꯅꯨꯄꯥ, ꯅꯪꯁꯦ ꯑꯩ ꯂꯧꯔꯨꯕꯗꯒꯤ ꯋꯥꯔꯦꯀꯣ. ꯅꯄꯥ ꯅꯆꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯁꯨ ꯑꯩꯅ ꯇꯠꯅꯍꯜꯂꯦꯀꯣ." "ꯅꯨꯄꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯀꯩꯁꯨ ꯋꯥꯗꯤ. ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ. ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯗꯣ ꯑꯩ ꯎꯃꯪꯗ ꯇꯥꯄꯤꯁꯛ ꯍꯣꯏꯒ ꯎ ꯌꯥꯝꯕ ꯆꯠꯂꯨꯒꯦ. ꯎ ꯂꯧꯕ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯅꯨꯄꯥ, ꯑꯗꯣ ꯆꯥꯛꯇꯤ ꯀꯃꯥꯏ ꯇꯧꯕ?" "ꯆꯥꯛꯇꯤ ꯍꯣꯔꯦꯟ ꯑꯩ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯥꯛꯂꯒ ꯆꯥꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯧꯁꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯔꯝꯃꯤ. ꯁꯅꯥꯔꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯁꯅꯥꯔꯩꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ. ꯁꯅꯥꯔꯩ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. "ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯥ ꯂꯦꯞꯂꯕꯅꯤꯅ ꯊꯋꯥꯏ ꯄꯥꯟꯕ ꯍꯥꯠꯄ ꯌꯥꯗ꯭ꯔꯦ." "ꯅꯨꯄꯤ, ꯑꯩꯁꯨ ꯈꯪꯉꯤꯗ. ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯀꯣ ꯅꯨꯄꯤ." "ꯑꯣꯏꯔꯅꯤ ꯅꯨꯄꯥ." ꯑꯆꯧꯒ ꯁꯅꯥꯔꯩꯒꯗꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ. ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯔꯩ ꯑꯗꯨ ꯃꯈꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯃꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ. ꯑꯆꯧꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯆꯧꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯑꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯑꯆꯧꯗꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯆꯧ ꯃꯌꯨꯝ ꯑꯣꯏꯔꯕꯁꯨ ꯆꯪꯕꯗꯤ ꯉꯝꯗꯅ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯄꯥꯕꯨ ꯀꯧꯔꯝꯃꯤ. Keshoꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ. ꯁꯨꯃꯥꯡꯗ ꯑꯆꯧ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ Kesho ꯌꯥꯝꯅ ꯁꯥꯎꯅ, "ꯍꯩ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯟ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯛꯂꯤꯕꯅꯣ?" "ꯕꯥꯕꯥ, ꯅꯁꯨ ꯑꯃ ꯐꯪꯂꯦ. ꯍꯌꯦꯡꯁꯦ ꯏꯄꯥꯟ ꯇꯥꯔꯦ. ꯕꯥꯕꯥ ꯁꯪꯂꯒꯗꯤ ꯉꯥꯏꯍꯥꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯕꯥꯕꯥ." "ꯀꯅꯥꯒꯤ ꯏꯁꯨ? ꯅꯪꯕꯨ ꯀꯅꯥꯅꯣꯅꯍꯦ? ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯈꯛꯇꯅꯤ. ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯆꯠꯈ꯭ꯔꯣ. ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ Keshoꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯆꯧꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ. ꯏꯄꯥꯟ ꯅꯨꯃꯤꯠꯅꯤ. Keshoꯗꯤ ꯑꯗꯨꯃꯛ ꯂꯥꯛꯇ꯭ꯔꯤ. ꯇꯧꯗ ꯌꯥꯗꯕ ꯂꯥꯏꯒꯤ ꯈꯔ ꯇꯧꯔꯒ ꯇꯣꯛꯂꯝꯃꯤ. ꯑꯆꯧꯗꯤ ꯃꯆꯥꯅꯨꯄꯥ ꯑꯊꯣꯏꯕꯗ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ. ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯆꯥꯕꯨ ꯍꯥꯟꯅ ꯊꯤꯔꯝꯃꯤ. ꯅꯣꯡꯃ ꯑꯆꯧꯗꯨ ꯎꯃꯪꯗ ꯎ ꯌꯥꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯨ ꯆꯦꯟꯕ ꯂꯤꯟ ꯑꯃꯅ ꯆꯤꯛꯇꯨꯅ ꯁꯤꯔꯝꯃꯤ. ꯁꯅꯥꯔꯩꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯋꯥꯟꯊꯔꯝꯃꯤ. ꯑꯊꯣꯏꯕꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯃꯄꯥ ꯂꯩꯇꯕꯗꯨ ꯈꯪꯖꯔꯝꯗꯦ. Keshoꯗꯨ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯔꯕꯁꯨ ꯂꯥꯛꯂꯝꯗꯦ. ꯈꯨꯟ ꯃꯤꯌꯥꯝ ꯆꯪꯗꯨꯅ
ꯑꯆꯧꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯁꯅꯥꯔꯩꯒ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯊꯣꯏꯕꯒ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯁꯅꯥꯔꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ꯫ ꯃꯌꯨꯝꯗꯁꯨ ꯋꯥꯕ ꯌꯥꯕ ꯃꯈꯩ ꯋꯥꯔꯦ, ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯃꯨꯛ ꯋꯥꯔꯦ, ꯍꯧꯖꯤꯛꯅ ꯃꯄꯨꯔꯣꯏꯕ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯈꯨꯔꯥ ꯀꯦꯁꯣꯗꯨꯕꯨ ꯊꯃꯣꯏꯕꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ, ꯃꯆꯥ ꯁꯤꯔ ꯐꯥꯎꯕ ꯍꯦꯛ ꯂꯥꯛꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯁꯤꯕꯨ ꯀꯔꯤ ꯃꯄꯥꯅꯣ? ꯍꯣ, ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ, ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯒꯅꯤ꯫ ꯑꯩꯗꯤ ꯁꯅꯥꯔꯩꯅ ꯃꯆꯥ ꯑꯄꯤꯛꯄꯗꯨꯒ ꯂꯩꯔꯝꯗꯧꯕꯗꯣ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯉꯝꯗꯦ, ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯥꯎꯔꯒ ꯍꯦꯛ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯃꯆꯥꯅꯨꯄꯥ ꯑꯊꯣꯏꯕꯕꯨ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯝꯃꯤ, ꯑꯊꯣꯏꯕꯁꯨ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯑꯊꯣꯏꯕꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯕꯗꯨ ꯎꯕꯗ ꯑꯊꯣꯏꯕꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯁꯅꯥꯔꯩ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯃꯃꯥ ꯍꯜꯂꯛꯄꯗꯨ ꯎꯕꯗ, ꯏꯃꯥ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯦ, ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯅꯦ? ꯏꯃꯥ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ꯫ ꯂꯥꯝꯗꯤꯌꯦ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ꯫ ꯏꯃꯥꯒꯤ ꯑꯊꯣꯏꯕ, ꯃꯗꯨ ꯌꯥꯗꯦ, ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯏꯃꯥ, ꯑꯩ ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯎꯕ ꯉꯝꯗꯦ꯫ ꯏꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯅꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯆꯥꯎꯔꯦ, ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯅꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯑꯊꯣꯏꯕ, ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯍꯌꯦꯡ ꯏꯆꯥꯅ ꯆꯥꯎꯔꯕ ꯀꯥꯟꯗ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯏꯃꯥꯒꯤ ꯑꯊꯣꯏꯕ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯄꯨꯟꯁꯤꯗ ꯏꯅꯥꯛ ꯈꯨꯟꯅꯕ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯥꯏꯔꯕꯒꯤꯗꯤ ꯃꯤꯆꯪ ꯂꯩꯇꯕꯅꯤ, ꯏꯅꯥꯛ ꯈꯨꯟꯕꯒꯤꯗꯤ ꯃꯤꯆꯪ ꯋꯥꯠꯂꯣꯏ꯫ ꯑꯗꯨꯅ ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯁꯦꯜ ꯃꯌꯥꯝ ꯇꯥꯟꯗꯨꯅ ꯏꯅꯥꯛ ꯈꯨꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯅꯤ, ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯒꯅꯤ꯫ ꯁꯅꯥꯔꯩ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯏꯃꯥ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯔꯩꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯅꯥꯔꯩꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ, ꯆꯥꯎ ꯊꯧ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯑꯊꯣꯏꯕꯗꯨ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯅꯕ ꯑꯃꯥꯏꯕ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯑꯊꯣꯏꯕ ꯑꯃꯥꯏꯕ ꯇꯣꯝꯆꯧꯗ ꯌꯦꯡꯗꯨꯅ, ꯏꯄꯨ ꯃꯥꯏꯕ, ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ, ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯏꯄꯨ꯫ ꯏꯄꯨꯗꯤ ꯉꯁꯤꯗꯤ ꯁꯪꯂꯣꯏꯅꯦꯍꯦ, ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ, ꯀꯅꯥꯅꯣ ꯑꯃꯥꯏꯕ ꯑꯃꯗ ꯅꯃꯥꯗꯣ ꯌꯦꯡꯍꯜꯂꯣ꯫ ꯏꯄꯨ, ꯀꯨꯏꯔꯣꯏꯌꯦ, ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯤꯕ꯫ ꯅꯪꯕꯨ ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯦ ꯚꯥꯞ ꯇꯥꯗꯕ꯭ꯔꯣ? ꯏꯄꯨꯁꯦ ꯁꯪꯉꯣꯏ ꯍꯥꯏꯕꯅꯤꯅꯦ꯫ ꯐꯔꯦ ꯏꯄꯨ, ꯑꯗꯨꯗꯤ ꯑꯩꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯊꯣꯏꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯊꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, ꯆꯠꯂꯁꯨ ꯁꯦꯜꯁꯨ ꯐꯪꯂꯣꯏ, ꯑꯔꯦꯝꯕꯗ ꯋꯥꯔꯒ ꯇꯣꯛꯀꯅꯤ꯫ ꯑꯊꯣꯏꯕꯗꯨ ꯑꯃꯥꯏꯕ ꯐꯅ ꯌꯥꯝꯂꯦ ꯃꯥꯅ ꯆꯠꯇꯨꯅ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕ, ꯑꯗꯨꯕꯨ ꯁꯦꯟ ꯄꯤꯕ ꯉꯝꯂꯣꯏ ꯈꯪꯕꯅꯤꯅ ꯀꯅꯥꯝꯇꯅ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯗ ꯁꯦꯟ ꯄꯤꯔꯣꯏ ꯈꯪꯕꯅ ꯀꯅꯥꯝꯇꯅ ꯏꯃꯥꯕꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯊꯣꯏꯕꯗꯨ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯨꯏꯌꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯨ? ꯏꯃꯥꯅꯗꯤ ꯅꯆꯥꯕꯨ ꯆꯥꯎꯅꯕ ꯀꯌꯥꯗ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄ, ꯏꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯅ ꯏꯃꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯅꯥꯕ ꯊꯨꯅ ꯐꯔꯗꯕꯅꯤ, ꯏꯆꯥꯅ ꯁꯦꯟ ꯇꯥꯟꯗꯨꯅ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯅꯥꯔꯩꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯐꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫
ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯁꯅꯥꯔꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯗꯨ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯏꯃꯥ, ꯅꯪ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅ ꯁꯦꯟ ꯇꯥꯜꯂꯒ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ꯫ ꯏꯃꯥꯅ ꯅꯆꯥꯗ ꯍꯥꯏꯕꯤꯔꯝꯕꯁꯤꯡ ꯑꯗꯣ ꯅꯆꯥ ꯀꯥꯎꯗ꯭ꯔꯤ꯫ ꯅꯆꯥꯅ ꯋꯥꯁꯛꯂꯤ꯫ ꯏꯃꯥꯅ ꯄꯥꯝꯖꯔꯝꯕ ꯏꯅꯥꯛꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯛꯄꯗ ꯑꯊꯣꯏꯕꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯁꯛꯂꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯅꯪꯅ ꯋꯥꯁꯛꯂꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯑꯊꯣꯏꯕ ꯀꯧꯖꯩ꯫ ꯃꯥꯡꯗ ꯎꯔꯤꯕ ꯃꯣꯡꯐꯝ ꯑꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯣꯡꯐꯝꯅꯤ꯫ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯅꯥꯛꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯍꯥꯏ꯫ ꯑꯗꯨꯒꯤ ꯏꯃꯥꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯃꯥꯅ ꯄꯥꯝꯖꯔꯝꯕ ꯏꯅꯥꯛꯈꯨꯟꯕ ꯃꯤꯁꯛ ꯑꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯏꯅꯥꯛꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯔꯝꯂꯤꯕꯗꯤ? ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯂꯥꯏꯔꯩ꯫ ꯄꯥꯕꯅ ꯏꯃꯥ ꯆꯦꯜꯂꯛꯄꯗ ꯄꯥꯕꯕꯨ ꯄꯣꯛꯄ ꯏꯄꯨꯅ ꯏꯃꯥꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯈꯤꯗꯦ ꯍꯥꯏ꯫ ꯄꯥꯕꯒ ꯏꯃꯥꯒ ꯎꯃꯪ ꯃꯌꯥꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯣ ꯎꯃꯪꯗ ꯎ ꯌꯥꯝꯕ ꯆꯠꯄꯗ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯈꯤ꯫ ꯁꯦꯜ ꯄꯥꯏꯗꯕꯅ ꯏꯃꯥꯁꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯑꯊꯣꯏꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯏꯅꯥꯛꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯀꯣꯅꯨꯡꯗ ꯆꯠꯁꯤ, ꯑꯩꯅ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯊꯣꯏꯕꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯊꯣꯏꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯟꯅ, ꯏꯅꯤꯡꯊꯧꯅ ꯄꯨꯕꯤꯔꯛꯂꯤꯕ ꯅꯨꯄꯥꯃꯆꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯍꯥꯔꯥꯅꯤ, ꯅꯨꯄꯥꯃꯆꯥꯁꯤꯒꯤ ꯃꯃꯤꯡ ꯑꯊꯣꯏꯕ ꯀꯧꯏ꯫ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕ ꯑꯉꯥꯡꯅꯤ꯫ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯅꯆꯥ ꯃꯤꯆꯥ ꯈꯥꯏꯕ ꯌꯥꯗꯦ꯫ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯒꯗꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯏꯅꯤꯡꯊꯧ ꯑꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯂꯩꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ? ꯃꯍꯥꯔꯥꯅꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯊꯣꯏꯕꯁꯨ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯤ ꯑꯊꯣꯏꯕꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥ ꯑꯅꯤꯒ ꯑꯊꯣꯏꯕꯒ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯒꯤꯅ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛꯇꯣ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯑꯊꯣꯏꯕꯒꯤꯅ ꯂꯥꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯁꯨ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯒꯦ꯫ ꯀꯔꯤ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯅꯁꯨ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯗꯅ? ꯅꯇꯤꯛ ꯅꯄꯥ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ, ꯅꯪꯗꯤ ꯂꯥ ꯑꯁꯤꯗ ꯑꯗꯨꯝ ꯆꯥꯎ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯁꯅꯥꯒꯤ ꯄꯨꯈꯝ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯥꯛ ꯁꯨꯡꯆꯥ ꯆꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯁꯤꯁꯨ ꯇꯥꯎ꯫ ꯅꯪꯕꯨ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯁꯨꯡꯄꯤ ꯄꯤꯖꯔꯣꯏ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯊꯣꯏꯕꯗꯨ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯄꯥꯎꯗꯝ ꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯑꯊꯣꯏꯕꯕꯨ ꯊꯤꯔꯨꯗ꯭ꯔꯦ꯫ ꯑꯊꯣꯏꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯅꯨꯄꯥꯃꯆꯥ, ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯑꯊꯣꯏꯕꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯇꯧ ꯀꯔꯝꯅ ꯏꯅꯥꯛꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯏꯅꯥꯛꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯇꯥꯏ꯫ ꯃꯇꯝ ꯈꯔ ꯏꯄꯨꯒꯤꯗ ꯂꯩꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯊꯣꯏꯕꯕꯨ ꯃꯥꯒꯤꯗ ꯊꯝꯂꯝꯃꯤ꯫ ꯁꯣꯝꯗ ꯀꯦꯁꯣꯗꯨ ꯃꯆꯥ ꯃꯃꯧꯅ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯆꯥꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯀꯦꯁꯣꯗ ꯇꯧꯍꯜꯂꯝꯃꯤ꯫
Keshosu ahangi matam oirabani thabak tawada yamna soirami. Thoibijana Keshobu thabak tawada soi haiduna maku Keshobu phurami. Keshodu mana tawkibasing adu haujiktada ningamdaba phauraklammi. Kesho machanupa ahan achaubaga sanaregabu nungsiraklami. Keshona khali pumnamak ase aina tawruba papsing adugi mahaini aina he pokchaba ichabu laraba nupi lawi haiduna aina inthokiba inakhon makhaktana mini khaluba icha imousira phauba aina hande yingbikhide maraibak thiraba aigi isudubu karaida leiramgani. Keshona adumna khanduna leiringai Thoibichadu imungdagi thorai. Thoibicha sauna Hai, Hanuba, aina nangonda kari hai. Aigi amota phi khara leibado. Sudo una haiba natro. Ngasidi iku ase isa khara nungaiti. Nangi phido iku haying suragi. Hai, Hanuba, yum asida leigi hairabadi. Aina haiba wa inba taba. Natrabadi yum asida leiba yari khangbra. Yum ase aigi yum nini. Kanana ibu yum asidagi tangadoriba. Ho aina tangadoriba. Nangse aigi chagi imauniko. Ahal oiraba aibu aduk thina tauba. Nakhoisu masigi pap soidana phangani. Kari aikhoibu pap phangani kaina. Hek pokpana chaduna siba phawba chattaba ngama nangna kari phadana. Nang phatabagi aikhoisu phatriba. Phise sasa sudok lucho. Natrabadi nathibong chaka amate pijaroi haribasani. Ase haramlaga Thoibichadu imungda changkirami. Keshona wakhanda khalli. Chumi. Masi pumnama aina thoanma ngaktani. Aina phatludabagi. Icha imungnasu phattabani. Keshodo phi amotpasing adu surami. Keshogi matawadu uraga laikagi mising adudi kalakpenarami. Mau amana khura Kesho ase mana tawruba phattabasing adugi mahai phangba hauridana. Mana sen paiba imungi machanupi ni haiduna luna tawkiba mamau asina hauji mahal mathak karaga netledana. Aidi kalak tumpili apupa machabu lairaba nupi lawi haiduna inthokpa ngamba. Macha mamau aduna sibada khongun phawba tadaba ngamba. Madi mangondagi ngamba masu lakani. Asumna laikagi mausing adu wari sanarami. Somda aton lakpaga Thoibichana magi nupada asumna hairami. Nupa, aidi nakhoigi napa se yamna haineroidori. Nupa, napa se yum asidagi tanthokrasiba. Yumdagi tantholaga karaida chattoinune nupi. Maya chaningu mafam amada chachakisani. Aidi makhatana napa asigane leiminaba ngamoi haribasini. Napa asiga leiminagira natragana aigi leiminasira. Nangi apama makhallo. Phare nupi ai pabada yum asidagi chakkinaba hairagi. Atondo mapagi manata laklammi. Keshodo phamungda hiptuna leirammi. Aton mapada yengduna Baba namau nupi na pabaga yum asida punna leiminaba ngamloi haina haire. Aduna paba nang yum ase thadoktuna chatkro. Atomba ahal oiraba aibu yum ase thadoktuna karaida chatlu haibanone. Baba ado ai khangdi. Baba yum asida sum leirabadi namau nupi ase yum se thadoktuna soidana chakhragani. Phare ipa yum ase thadoktuna chatlagi. Asumna Keshodo yum thadoktuna chatkirami. Thoibichadi yamna haraurami. Athoibasu haujikti lausing yamna leiba mi ama oirami. Laibak adugi mantri adu laiwong khangdaba laina amana nabadagi taibang panthadokirami. Mantri pham hangduna leiba aduda mantrigi pham asi kanada pisige haiduna khanarami. Ningthauga phamnaibasing aduga wa khanarami. Ningthauna haujikti mantri su leitrabanina mantrigi pham ase hangduna leiri. Aduna mantrigi pham ase mantrigi machanupa sana jawuda pirasi. Iningthau mantrigi machanupa sana jawbubu laibak asigi mantri oibada matik chagadra. Aikhoina khanjabada angang khara oimalibra haina khanjaidu iningthau. Laibak asigi phamnaiba ama leitrabadi magi maphamado magi machada piba haibase thainadagi chatnaraklabani. Mantri leitrabanina mantrigi machanupa
ꯁꯅꯥꯖꯥꯎꯕꯗ ꯐꯝ ꯑꯁꯤ ꯄꯤꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯡ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ? ꯍꯥꯏꯌꯨ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯃꯤꯡ ꯊꯧꯕ ꯍꯥꯏꯅ ꯀꯧꯖꯩꯗꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯐꯝ ꯍꯥꯡꯗꯨꯅ ꯂꯩ ꯍꯥꯏꯕ ꯇꯥꯖꯩ꯫ ꯑꯩꯕꯨ ꯃꯟꯇ꯭ꯔꯤꯐꯝ ꯑꯗꯣ ꯄꯤꯅꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯅꯤꯡꯊꯧ." "ꯃꯟꯇ꯭ꯔꯤꯐꯝ ꯄꯤꯅꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ? ꯐꯔꯦ, ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯒ ꯅꯪꯒ ꯅꯤꯡꯊꯧ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯦ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯐꯝ ꯑꯁꯦ ꯄꯤꯒꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯁꯅꯥꯖꯥꯎꯕꯗꯣ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯆꯣ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯍꯥꯏꯖꯔꯨꯒꯦ." ꯂꯥꯟꯃꯤ ꯈꯔ ꯆꯠꯇꯨꯅ ꯁꯅꯥꯖꯥꯎꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗ ꯇꯩꯕ ꯊꯥꯡ 2 ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯥꯕꯒ ꯀꯣꯔꯧꯒꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯗꯨ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯊꯥꯡ ꯑꯁꯦ ꯏꯅꯤꯡꯊꯧꯗ ꯄꯤꯌꯨ ꯍꯥꯏꯅ ꯄꯤꯕꯤꯔꯛꯏꯗꯣ ꯏꯅꯤꯡꯊꯧ." ꯈꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯇꯩꯕ ꯊꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯅ, "ꯀꯔꯤꯒꯤꯅꯣ? ꯏ ꯇꯩꯕ ꯊꯥꯡ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ." "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯊꯥꯡ ꯑꯁꯦ ꯄꯤꯔꯛꯄꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧꯗ ꯁꯤꯡꯅꯔꯛꯀꯅꯨ, ꯂꯩꯕꯥꯛ ꯑꯁꯦ ꯏꯈꯦꯡ ꯇꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ." ꯈꯥꯕ ꯅꯤꯡꯊꯧ ꯁꯥꯎꯅ, "ꯀꯔꯤ? ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇꯕ? ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯥꯟ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯌꯨ." "ꯐꯅꯤ ꯏꯅꯤꯡꯊꯧ, ꯍꯥꯏꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯖꯥꯎꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯅꯤꯡꯊꯧ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯊꯥꯡ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯔꯧꯗ ꯄꯤꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯗ ꯏ ꯇꯩꯔꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯀꯣꯔꯧꯅ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯊꯥꯡ ꯑꯁꯤꯗ ꯇꯩꯔꯤꯕ ꯏ ꯑꯁꯤꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯖꯒꯦ꯫ ꯊꯥꯡ ꯑꯁꯤꯗ ꯏ ꯇꯩꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯁꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯏꯈꯦꯡ ꯇꯥꯔꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ." ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯔꯧꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ "ꯐꯔꯦ, ꯑꯩꯅꯁꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯂꯥꯟꯃꯤ 1,000 ꯄꯤꯔꯒꯦ." ꯊꯧꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ 1,000 ꯄꯨꯗꯨꯅ ꯊꯧꯕꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯂꯩꯕꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯊꯥꯡꯗ ꯇꯩꯔꯤꯕ ꯏꯗꯨꯒꯤ ꯃꯔꯝ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯁꯅꯥꯖꯥꯎꯕꯗ ꯍꯪꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯁꯥꯎꯅ, "ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯅꯣ? ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯈꯥꯕꯅ ꯂꯥꯟ ꯇꯧꯔꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ? ꯂꯥꯟꯃꯤꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯩꯕ ꯅꯠꯇꯦ." ꯇꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯄꯥꯈꯠꯅ ꯆꯪꯉꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ ꯈꯥꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯏ." ꯅꯤꯡꯊꯧ ꯃꯊꯥ ꯁꯥꯅ, "ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧ ꯈꯥꯕꯅ ꯂꯥꯟꯗꯥꯔꯛꯏ ꯍꯥꯏꯕ?" ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯆꯪꯉꯛꯏ꯫ "ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ, ꯅꯤꯡꯊꯧ ꯀꯣꯔꯧꯅ ꯂꯥꯟꯃꯤ 1,000 ꯄꯤꯔꯛꯏ." ꯅꯤꯡꯊꯧꯅ ꯊꯧꯕꯗ ꯃꯥꯅ ꯅꯤꯡꯊꯧ ꯀꯣꯔꯧꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯣꯔꯧꯅ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗꯨ ꯊꯧꯕꯒꯤ ꯂꯧꯁꯤꯡ ꯂꯩꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯅ ꯄꯨꯔꯛꯄ ꯂꯥꯟꯃꯤ 1,000ꯁꯨ ꯂꯥꯟꯃꯤ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟ ꯑꯗꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯉꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯊꯧꯕꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯊꯧꯕꯕꯨ ꯃꯤꯌꯥꯝ ꯈꯪꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯊꯧꯕꯕꯨ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯥꯛ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯧꯕꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯂꯥꯗ ꯍꯥꯞꯂꯝꯃꯤ꯫ ꯊꯧꯕꯅ ꯅꯤꯡꯊꯧꯗ, "ꯏꯅꯤꯡꯊꯧ, ꯆꯥꯛ ꯑꯁꯤ ꯅꯅꯥꯏ ꯑꯩꯕꯨ ꯆꯥꯎ ꯍꯥꯏꯔꯕꯗꯤ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯍꯥꯞꯄꯤꯌꯨ." "ꯐꯔꯦ, ꯃꯟꯇ꯭ꯔꯤ, ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯍꯥꯞꯂꯒꯦ." ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯆꯥꯅꯕ ꯃꯍꯥꯔꯥꯅꯤꯅ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯍꯥꯞꯂꯝꯃꯤ꯫ ꯊꯧꯕ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯗꯨꯅ, "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯅ ꯅꯣꯡꯃ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯈꯤꯕꯗꯣ, ꯉꯁꯤꯗꯤ ꯑꯩꯁꯨ ꯁꯅꯥꯒꯤ ꯄꯨꯈꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯒꯗꯧꯔꯤ." ꯃꯍꯥꯔꯥꯅꯤ ꯉꯛꯅ, "ꯃꯟꯇ꯭ꯔꯤ, ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕꯅꯣ? ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ." "ꯏꯃꯥ ꯃꯍꯥꯔꯥꯅꯤ,
ꯑꯩꯁꯦ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯈꯤꯕ ꯑꯊꯣꯏꯕꯗꯨꯅꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯗꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯄꯤꯖꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯃꯁꯤꯒꯤ ꯐꯤꯚꯝꯗ ꯌꯧꯕ ꯉꯝꯂꯤꯕꯁꯦ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒ ꯏꯅꯤꯡꯊꯧꯒꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯤꯡꯊꯧꯅ ꯑꯊꯣꯏꯕ, ꯅꯪꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯂꯧꯁꯤꯡ ꯂꯩꯕꯁꯦ ꯎꯕꯗ ꯏꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯦ꯫ ꯅꯪꯉꯣꯟꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯕꯨ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯩ ꯈꯜꯂꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯒ ꯑꯊꯣꯏꯕꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯌꯨꯝ ꯐꯖꯕ ꯑꯃꯁꯨ ꯁꯥꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯊꯣꯏꯕ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯕꯨ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯀꯦꯁꯣꯅꯤ꯫ ꯀꯦꯁꯣ ꯑꯊꯣꯏꯕꯗ ꯌꯦꯡꯗꯨꯅ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯁꯨꯕꯨ ꯀꯅꯥꯅꯣ? ꯉꯁꯤ ꯆꯥꯗꯕꯅ ꯁꯤꯒꯗꯧꯔꯤꯕ ꯑꯩꯕꯨ ꯏꯁꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯕꯣ, ꯑꯩꯒꯤ ꯃꯤꯡ ꯑꯊꯣꯏꯕ ꯀꯧꯏ꯫ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤꯅꯤ꯫ ꯑꯊꯣꯏꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯀꯦꯁꯣꯗ ꯂꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯀꯦꯁꯣꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯀꯦꯁꯣꯁꯨ ꯈꯪꯂꯤ ꯑꯊꯣꯏꯕꯁꯤ ꯃꯥꯒꯤ ꯃꯁꯨꯅꯤ ꯍꯥꯏꯕ꯫ ꯀꯦꯁꯣ ꯀꯞꯇꯨꯅ, ꯏꯁꯨ ꯅꯨꯄꯥ, ꯑꯩꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯄꯥꯕ ꯄꯣꯛꯄ ꯐꯠꯇ꯭ꯔꯕ ꯃꯄꯥ ꯑꯗꯨꯅꯤ꯫ ꯅꯄꯥꯅ ꯅꯃꯥꯕꯨ ꯂꯧꯔꯛꯄꯗ ꯑꯩꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯂꯧꯔꯛꯏ ꯍꯥꯏꯗꯨꯅ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯁꯨꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯏꯄꯨꯒꯤ ꯁꯦꯕꯥ ꯐꯪꯖꯔꯒꯦ꯫ ꯏꯄꯨ, ꯁꯤꯗꯒꯤꯗꯤ ꯅꯁꯨꯒꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ꯫ ꯀꯦꯁꯣꯁꯨ ꯃꯁꯨꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯃꯆꯥ ꯃꯃꯧꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯦꯁꯣꯗꯨ ꯑꯃꯨꯛꯁꯨ ꯀꯞꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯇꯣꯟꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ꯫ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯇꯣꯟꯒ ꯊꯣꯏꯕꯤꯆꯥꯒꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯨꯕꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ꯫ ꯊꯣꯏꯕꯤꯆꯥꯅ, ꯅꯨꯄꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯇꯧꯔꯨꯕꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯂꯤ꯫ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯅꯨꯄꯤ, ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯩꯅ ꯄꯥꯕꯕꯨꯁꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯑꯇꯣꯟꯅ ꯃꯄꯥꯕꯨ ꯊꯤꯗꯨꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯖꯔꯕꯁꯨ ꯀꯦꯁꯣꯅ ꯌꯥꯔꯝꯗꯦ꯫ ꯀꯦꯁꯣꯗꯨ ꯑꯊꯣꯏꯕꯒꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫